ngasi phong ki tuan tuan ma chi phong sing digi marui ba pauk sing khonga charaka na mayam da share tau jige ahan bada marui ba pawama SOP akak na ba sang na mi pun magi Athingba Leitare laingang na amadi mari leina ba loisang sing na cantonment area oina lauthok tuna thamba mafam sing na tana atai mafam sing da mau sangum laining laison sana khona ba mai masin tamba harau kumai ni sing ba pangthok pa yaraga ni haidi India government ki Ministry of Home Affairs na nauna thokiba February amadagi kungani pan phawba sanagadaba guidelines asigi matungina leba asigi tongan ba state amadi union territory singda mau sagum thabak thoram sing pangthokpada ayaba lairagani adumakpo state amadi union territory singi phibam adu yenglaga state lengak singna lawrakpa firep singdi adumak makha tana ngakna sathigadabni hadi leba asida hawkiba tha mari asida laisat asi ayamba saruk laksinba ngamle haina lawbiari adumapu mapung phana laksinba ngamnaba miyamna makhatana social distancing ngakpa khutsa toina hamba amadi mark sizinabana singba kangnon chingangna satpa mathau tari mamangi guidelines matung ina laiba asida lairiba cinema hall amadi theater singda apun visit capacity degi sada yankhai hangdokpa yahan khibadu capacity hen hangdokpa yanaba Ministry of Information and Broadcasting Khanaraga tung SOP ama nauna tholagani loinena swimming pool gi oinasu hana mi tilamba sangdagi hengat patinba yanaba Ministry of Youth Affairs ka tanaraba tungda SOP tholagani masidasu natana laiba asida lairiba exhibition hall sing mapung phan salaiba yanaba Department of Commerce ka tanaraga athuba matamda SOP ama tholagani loinena International flight ki oinasu Civil Aviation Ministry ga tanaraga athuba matamda phirip ama lawragani hairiba SOP sing asi matam gi oina miyamda khangalakani adumapu state manungda sathok chasin tawba amadi state lana satpa amadi port pubada athingba lairaroi loinena asigumba sathok chasin tawbada tonganba permit natragana approval mathau tararoi adumapu laiba asida lairiba masagi sai humfuga manga gi mathak comorbid condition laiba miyoising mirolibi nupi sing amadi sai taragi makhagi angang singi oinadi laisat asibu ngakthonaba section thorang sing makha tana lakhatkadabani hainasu Anouba guidelines asina khangalakli haina pawsina su makha tana phongdorakli asa tharakpo ina Manipur top channel gi atopa maruiba paw khranamo tendak na mayamda share tawjaram lage Nagaland gi zakhama natraga biswema khaktadagi zukora sangma yagani sayo Manipur amade Nagaland gi lon abada lairiba juko tampakta lam koiba sing lakriba February amadagi sangba yaragani adumakpo lam koiba lakpa singna Nagaland gi zakhama natraga bisema gi entry point asi khaktadagi valley sida sangba yagani atoppa mafam singdagi sanglakpa miyoi singi mathakta matik sabe action lokhatkani haina Southern Angami Youth Organization yaso na su khangalakli atoppa pawamana GM Hall pangthokiba Mikhalgi Public Convention Bengali Mayek ki Pauxising Mathang Sahidagi Mitai Mayekta Fong Naba Warep Lokre Lamdamasida Bengali Mayek Sizinaduna Mitai Lona Fong wa Pauxi Amadi Si Fong Punamak Lakadori Bukumza Englishinga Niga Kungani Togi February Mangadagi Mitai Mayek Sizinaduna Fong Mayauna Atay Irol Yek Loina Silon Apun Malu Milana Warep Kasu Lokre Atopa Pawamana School College Card of Wazasing Action Logani Education Minister Matam sang school college karudraba matungna nauna school college hangdorak pasida school matamda mahairoi sangda laktaba ojasing lengang na action nokhatkani haina education minister Srakhamam Rajena su phongdokre paw si marak thatpo oina singdoksaba haukiba sahi kayadagi lebak miyangbi yawol ihau hauriba RPF PLA gi Athingba thamliba Hindi film isai amadi matau tambagi saru yawrabagi damak matung tawjararoi ngakpinaba haijari amadi hiram masiga mari lainaba video sing miyamna paibiba sing kakthatpiba amadi upload tawbidanaba haijari singdoksariba Sonia Sanakaithel atopa singdoksaba manamo singdoksaba haukiba sai kayadagi lebak miyangwi yawol ihau hauriba RPF PLA gi Athingba thamliba Hindi film isai amadi matau tambagi saru yawrabagi damak matungda tawjararoi haina ngakpinaba haijari amadi hiram masiga mari lainaba video sing miyamna paibiba sing kakhatpiba amadi upload tawbidanaba haijari singdoksariba daina film makasa tharakpoina topa maruiba pawkhranamo sahi nauriba nupi masagi makhut paiba sexual crime natte sahi nauriba nupi masagi khudang paiba haibasi
Proxo Eki Makada Sexual Assault Singde Sexual Offense Haibasi IPC Section 356 ki Makada file Togodabani Haina Ngasi Bombay High Court na Laktokre Haina Agency Digi Pongba Pau Amana Haidi Pau Aduna Makata na Palibadi Haidiba Bombay High Court ki order adu Sahi Yankai Shuraba Nupa Amana Sahi Manga Rom the Ngaidiba Nupi Masa Amagi Kudang Paiki Amadi Maki khongrou Chen Singtharami have wapam the Tarakiba case Amagamari Lainana Justice Puspa Gane Diwala gi bench na Lautokibani Lonana accused ado proxo Eki section Taragi Makada Sahi Manga Tabak Subagi Pado Amadi file on the Palising Kungamanga Tianki bench aduna sexual assault ki wahan toxing mayek singaladun hai sexual penetration yaudana haksanga thengnaba physical contact unsaga soknaba dubo sexual assault kaugani hairiba sexual assault sathariba miyoi singadu proxo Eki section 8 10 amadi 12 ki makada sahi manga fawba jail thambiyai loinana IPC gi section 354 of A of I gi makada sahi fawba jail thambiyai ningsingbu yabade Bombay High Court ki Justice Puspa Gane Diwala na January 18 sexual assault haibasi physical contact leiba oina oigadabani haiba bardif ama thokibani order adu Supreme Court of India gi Chief Justice SA Bobade Justice AS Bopana amadi Justice B Ramasundramani amna stay tawtuna thamkibani loinana court adugi Attorney General KK Venugopal na cognization lawraba matung Maharashtra lengakta bardik adugi mayokta appeal file torokna bakhan ki haina agency tigi phangba paw duna su makata na su phongdorakli maka chatrak poina to pamaruiba paw mana marak thana maruiba paw mana mo Supreme Court na center da miyam da irang thokna ba insin ma television program sing lakshilo hingsa amasum irang thokna ba miyam da insin ma television program sing amasum paw sing kan soidanamak laksingadabani haina Supreme Court ngasi government haikre amasu masiga mari leinaba law sing hena kansin hananaba mafam haudokre insin bathing bahaibisi law and order ngaktuna thamnabigi maroiba saru amani amasum hairiba wathoksin ngasi laksinanaba government karigumba amata tawdi haina court aduna haiki afaba sum amasum asengba report singdi wathok amata nati adobo atopasingbu sawnanaba mawong amada puthokpadudi soidanamak wathok ama oigani haina Justice Singh AS Gopana amasum B Ramasubramaniam gi bench amana lusingkiba India gi Chief Justice SA Bobade na haiki haina pawsin makatana phongdorakli losilakpoina topa maruiba paw khara nang thabak subu sinmi ama maina singmada sirei Imphal East District ki manung sanba Irilbung Police Station konba akam part community hall ama sabagi pain hutpagi yot thangdok thangjin tawda high speed line da thengnubudigi miyoi ahum electric na singbra ama sire ani na laikana khre thawdo adura laikhidraba sinmi adugi mamingna Sansam Santos sai kuntra kani pan apokpa high inausa kawi mak Bisnupur district ki manung sanba Kumbi Tera khada leibni thawdo odongra nung thilpung ani makhairom tawa matamna Irilbung Police Station gi manung sanba akam pat nauna mafam aduda community hall ama sabagi yot ahum yungkhatlaga paina khutpagi thabak tawbani makhoina mafam ama loiraga atopa makhul ama khutnaba yot masi ahum adu miyoi ahumna amamam pairaga thangbada mafam aduda chonthna lairamba high speed line da thenglubadagi miyoi anina langthorakhi aduga Santosna yotuna kanna paishulubadagi laikanaba ngamdana mak laikhidabani hairi thawdo aduda soklaba miyoi ani adudi Jennings ta laikatnaraba matung research tawkhre laikhidraba Santosna ngasi Jennings ki mokta postmortem taraba matungda imung minunggi miyoi singa kusinakre hairi nasu pawsina makhatana su phongdorakli atopa paw manam AR gi personnel ama soidna nongmaina kapsinjabadagi laikhidre Sandel District ki manung sanba Molsam Police Station na konba Ibon Zobi Post leiba tarag humdoi suba Assam Rifles ki personnel amang asayuk pung mapanrom tabam tamna masagi service nongmai AK-47 rifles na maki ye thangba faigana nongmai maru ama kapsin badagi laikanaba ngamdana laikidre thagdo asida laikidraba AR personnel dugi mamingna Ranbir sei nifugu humda apokpa laikidraba Hemant Kawi maha Uttarakhand gi Tilwar District ki manung sanba Thala khulda leibini hari press na phangba pawgi matungina thawdo adu ngarang mahakna makhoi gi
campus manung ma ki service nong AK-47 rifles adu sengdok pada khanghauduna ma ki faiganda nongmai muru ama caption kibada I yamna satpadagi lekana bangamduna lekidabani ma ki thawa yaudra haksang adu jenims ki mokto pors motem toraba matungda ngasinung tilpung hum taba matamda ma ki pongnapam lamdam da impal dagi indigo flight pukre haidena su pawsna makata na phongdorakli loishilak point ato pamaruiba pawamana police amadi khongjaloing sing muknarakpadagi sam hena sokre Tripura ki Chief Minister Biplab Dev ki official residence mamang na tuan ba demand sing tawrodona khongjang changchileba thabak tigi mafam lakthraba oja sing amadi police personnel sing gi marakta muknarakpadagi security personnel yauna miyoi sam hena aso apanangkhre khongjang changchin ki miyoi chani rom hena phajinkhre hari hiramasi gi mari lainana Tripura ki Inspector General of Police Law and Order Arindam na phongdorakpada police amadi khongjang loi changchiliba oja sing muknabagi thawong aduda oja marfuga teret amadi police personnel taraga teret aso apanangki khongjang changchin gibo oja chani ge kun go homdoi police na fajinki yom sagaisa numiki ayu anganbada assembly area ki akoibada mi punbada athingba thambagi order ama West Tripura District Magistrate Silas Kumar Yadav na thamki athingba adugi mayokto oja sing aduna kem tawduna mafam adura khongjang changchilakibani ngasigi thawdo adura sokraba oja sing amadi police personnel sing Agartala Medical College and Hospital amasum Indira Gandhi Memorial Hospital Agartala da admit tawkhre hari police na phongdorakpagi matungina khongjang changchiliba miyai aduna ahen mathabak thawong sing satharakpadagi tangai fadaba law and order gi fibam kaihandanaba khongjang changchiliba oja sing aduda zaina fuba madi water can amasum tear gas shell sing kapkibani hari amaromna thabak tigi lauthokraba oja singi manungda amana police ki ka henma thawong adu kandem tawgo loinena government na haujuk phawbada thabak amata pakhalaktaba adubu pendaba phongdorakli henus pawshina makata na phongdorakli